tuyen amꯁꯨ ꯆꯦꯜꯂꯤ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯂꯝꯃꯤ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯀꯞꯄ ꯅꯣꯛꯄ ꯑꯌꯥꯛꯄ ꯑꯊꯨꯝꯕ ꯃꯍꯥꯎ ꯄꯨꯝꯕ ꯁꯨꯅ ꯂꯩꯕ ꯈꯨꯡꯒꯪꯅꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯈꯨꯡꯒꯪꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯆꯤꯡ ꯑꯃ ꯂꯩꯔꯝꯃꯤ ꯆꯤꯡꯗꯨꯗ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯕꯨꯗꯙꯤꯁ ꯃꯣꯡꯛ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩ ꯑꯃꯗꯤ ꯄꯨꯟꯁꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯎꯠꯄꯒꯤꯗꯃꯛ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯕꯨꯗꯙꯤꯁ ꯃꯣꯡꯛꯀ ꯂꯩꯕ ꯑꯅꯤꯔꯨꯗ ꯀꯧꯕ ꯃꯣꯡꯛ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯣꯡꯛꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪꯗ ꯚꯤꯛꯁꯥ ꯅꯤꯕꯒꯤ ꯆꯠꯂꯤ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗ ꯚꯤꯛꯁꯥ ꯅꯤꯕꯒꯤ ꯆꯠꯄꯗ ꯅꯨꯡꯇꯤꯒꯤ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯎꯔꯝꯃꯤ ꯃꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯎꯔꯒ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯂꯥꯏꯅ ꯁꯨꯛ ꯋꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯂꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯋꯥꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯋꯥꯍꯪ ꯍꯪꯉꯤ ꯃꯍꯥꯛꯅ ꯚꯤꯛꯁꯥ ꯅꯤꯕ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯕꯨꯗꯙꯤꯁ ꯃꯣꯡꯛꯇ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯂꯩꯕ ꯋꯥꯍꯪꯁꯤꯡꯗꯨ ꯍꯪꯉꯤ ꯑꯅꯤꯔꯨꯗꯅ ꯍꯪꯉꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯑꯋꯥꯕ ꯐꯪꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯁꯦꯝꯕꯅ ꯃꯤꯑꯣꯏꯕꯕꯨ ꯑꯋꯥꯕ ꯊꯦꯡꯅꯕꯒꯤ ꯁꯦꯝꯂꯛꯄꯒꯤ ꯃꯍꯨꯠꯇ ꯅꯨꯡꯉꯥꯏꯕ ꯁꯦꯝꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯄꯥꯝꯂꯕꯗꯤ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯉꯥꯏꯕꯗ ꯊꯝꯕ ꯉꯝꯃꯤ ꯇꯥꯏꯕꯪ ꯁꯦꯝꯕꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯋꯥꯍꯜꯂꯤꯕꯅꯣ ꯑꯩꯅ ꯚꯤꯛꯁꯥ ꯅꯤꯕ ꯆꯠꯄꯗ ꯃꯤ ꯄꯨꯝꯕ ꯑꯋꯥꯕ ꯑꯣꯏꯅ ꯎꯕ ꯐꯪꯏ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯤꯡ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯎꯏ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯋꯥꯕꯅ ꯊꯜꯂꯤ ꯃꯈꯣꯏ ꯍꯥꯏꯖꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯑꯋꯥꯕꯅ ꯊꯜꯂꯤ ꯑꯩ ꯁꯤ ꯄꯨꯝꯕꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯏ ꯚꯤꯛꯁꯥ ꯅꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯛꯏ ꯑꯩꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯄ ꯃꯤ ꯄꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯀꯨꯞꯇꯨꯅ ꯂꯩ ꯃꯣꯏꯁꯤꯡꯕꯨ ꯎꯔꯒ ꯃꯥꯂꯦꯝꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯂꯩꯇꯕꯒꯨꯝ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯁꯦꯝꯕꯅ ꯑꯁꯨꯝꯅ ꯁꯦꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯁꯦꯝꯕꯅ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕ ꯉꯝꯗꯕ꯭ꯔꯥ ꯑꯅꯤꯔꯨꯗꯀꯤ ꯋꯥꯍꯪ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯕꯨ ꯃꯔꯛꯇ ꯌꯦꯠꯇꯕꯤꯗ ꯃꯨꯟꯅ ꯇꯥꯔꯒ ꯑꯅꯤꯔꯨꯗꯇ ꯍꯥꯏ ꯃꯤ ꯄꯨꯝꯅꯃꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕꯅ ꯅꯨꯡꯉꯥꯏꯕ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯕꯨ ꯐꯪꯕꯗ ꯃꯥꯏꯊꯤꯕ ꯑꯣꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯅꯤꯔꯨꯗꯅ ꯍꯥꯏ ꯑꯁꯨꯝꯅ ꯀꯔꯝꯅ ꯑꯣꯏꯕ ꯌꯥꯏ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯕꯗꯤ ꯀꯔꯤꯒꯤ ꯑꯋꯥꯕ ꯂꯩꯒꯗꯕꯅꯣ ꯑꯁꯦꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯠꯄ ꯌꯥꯔꯣꯏ ꯁꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯒꯅꯤ ꯀꯔꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕꯕꯨ ꯊꯝꯅꯤꯡꯒꯅꯤ ꯃꯍꯥꯛ ꯑꯋꯥꯕ ꯑꯣꯏꯅ ꯎꯔꯕꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯃꯪ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯈꯣꯏ ꯋꯥꯔꯤꯕꯅꯤ ꯑꯅꯤꯔꯨꯗꯀꯤ ꯊꯃꯣꯏ ꯃꯤꯁꯤꯡꯒꯤ ꯈꯟꯗꯨꯅ ꯋꯥꯔꯝꯃꯤ ꯃꯤꯁꯤꯡꯒꯤ ꯈꯟꯗꯨꯅ ꯑꯅꯤꯔꯨꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯔꯒ ꯕꯨꯗꯙꯤꯁ ꯃꯣꯡꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯅꯤꯔꯨꯗꯇ ꯍꯥꯏ ꯑꯅꯤꯔꯨꯗ ꯑꯩ ꯈꯪꯏ ꯅꯪ ꯌꯥꯝꯅ ꯍꯩꯕ ꯃꯨꯔꯇꯤ ꯁꯦꯝꯕ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯒꯗꯕ ꯊꯧꯔꯝ ꯑꯃ ꯂꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯧꯔꯒ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯨꯝꯕ ꯄꯤꯒꯅꯤ ꯑꯅꯤꯔꯨꯗꯅ ꯍꯥꯏ ꯇꯥꯛꯄꯤꯌꯨ ꯑꯩ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯕꯨꯗꯙꯤꯁ ꯃꯣꯡꯛꯅ ꯑꯅꯤꯔꯨꯗꯇ ꯅꯣꯡꯃꯤ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯍꯥꯏ ꯅꯪꯅ ꯃꯨꯔꯇꯤ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯃꯨꯔꯇꯤꯗꯨ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯀꯥꯎꯕ ꯑꯣꯏꯒꯗꯕꯅꯤ ꯑꯅꯤꯔꯨꯗꯅ ꯍꯥꯏ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯣꯡꯛꯅ ꯍꯥꯏꯔꯤꯕ ꯃꯨꯔꯇꯤ ꯁꯦꯝꯖꯒꯅꯤ ꯃꯨꯔꯇꯤꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯋꯥꯕ ꯃꯤ ꯑꯃꯒꯤ ꯑꯋꯥꯕꯕꯨ ꯀꯥꯎꯍꯟꯒꯅꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕꯕꯨ ꯅꯤꯡꯁꯤꯡꯍꯟꯒꯅꯤ ꯃꯨꯔꯇꯤꯁꯤꯅ ꯑꯋꯥꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯟꯒꯅꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯑꯅꯤꯔꯨꯗꯅ ꯃꯨꯔꯇꯤ ꯁꯥꯔꯝꯃꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯂꯦꯞꯇꯅ ꯃꯨꯔꯇꯤ ꯁꯥꯔꯝꯃꯤ ꯇꯞꯅ ꯇꯞꯅ ꯃꯨꯔꯇꯤ ꯐꯖꯕ ꯃꯑꯣꯡ ꯑꯃ ꯂꯦꯞꯇꯅ ꯁꯦꯝꯒꯠꯂꯤ ꯂꯣꯏꯔꯛꯄꯗ ꯐꯖꯕ ꯃꯨꯔꯇꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯅꯤꯔꯨꯗ ꯕꯨꯗꯙꯤꯁ ꯃꯣꯡꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯅꯤꯔꯨꯗꯅ ꯍꯥꯏ ꯃꯣꯡꯛꯅ ꯍꯥꯏꯕ ꯀꯅꯥꯒꯨꯝꯕꯅ ꯎꯔꯒ ꯑꯋꯥꯕ ꯀꯥꯎꯕ ꯉꯝꯕ ꯃꯨꯔꯇꯤꯗꯨ ꯁꯥꯕ ꯂꯣꯏꯔꯦ ꯑꯅꯤꯔꯨꯗꯅ ꯃꯨꯔꯇꯤꯗꯨ ꯕꯨꯗꯙꯤꯁ ꯃꯣꯡꯛꯇ ꯌꯦꯡꯍꯜꯂꯝꯃꯤ ꯕꯨꯗꯙꯤꯁ ꯃꯣꯡꯛꯅ ꯃꯨꯔꯇꯤꯗꯨ ꯎꯔꯒ ꯍꯥꯏ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯃꯨꯔꯇꯤꯅꯤ ꯃꯨꯔꯇꯤꯁꯤꯕꯨ ꯎꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯋꯥꯕ ꯀꯥꯎꯍꯟꯕ ꯉꯝꯒꯅꯤ ꯃꯨꯔꯇꯤꯁꯤꯒꯤ ꯃꯤꯅꯣꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯈꯜ ꯍꯣꯡꯍꯟꯕ ꯉꯝꯒꯅꯤ ꯃꯨꯔꯇꯤꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯑꯅꯤꯔꯨꯗꯅ ꯃꯁꯥꯃꯛꯄꯨ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯏ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯕꯨ ꯌꯧꯕ ꯉꯝꯕ ꯃꯨꯔꯇꯤ ꯁꯦꯝꯂꯕꯅꯤ ꯃꯨꯔꯇꯤꯕꯨ ꯎꯔꯒ ꯕꯨꯗꯙꯤꯁ ꯃꯣꯡꯛꯅ ꯍꯥꯏ ꯑꯅꯤꯔꯨꯗ ꯅꯪꯅ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛ ꯇꯧꯔꯕꯅꯤ ꯅꯪꯅ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯃꯨꯔꯇꯤ ꯁꯦꯝꯂꯕꯅꯤ ꯃꯨꯔꯇꯤꯁꯤꯅ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕ ꯊꯕꯛ ꯃꯆꯥ ꯑꯃꯒ ꯂꯩꯔꯤ ꯅꯪꯅ ꯃꯨꯔꯇꯤꯁꯤꯒꯤ ꯃꯤꯠꯈꯥꯗ ꯑꯄꯤꯛꯄ ꯌꯦꯡꯂꯁꯨ ꯎꯔꯣꯏꯗꯕ ꯗꯥꯛ ꯃꯆꯥ ꯑꯃ ꯊꯝꯃꯨ ꯕꯨꯗꯙꯤꯁ ꯃꯣꯡꯛꯀꯤ ꯋꯥꯁꯤ ꯇꯥꯔꯒ ꯑꯅꯤꯔꯨꯗ ꯉꯥꯏꯍꯥꯛ ꯆꯃꯝꯅꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯑꯅꯤꯔꯨꯗꯅ ꯍꯥꯏ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯣ ꯑꯩꯒꯤ ꯃꯨꯔꯇꯤꯁꯤꯗ ꯑꯋꯥꯠꯄ ꯀꯔꯤ ꯌꯥꯎꯕꯅꯅꯣ ꯅꯠꯇ꯭ꯔꯒ ꯃꯣꯡꯛꯅ ꯑꯩꯒꯤ ꯃꯨꯔꯇꯤꯁꯤꯕꯨ ꯄꯥꯝꯗꯕꯅꯔꯥ ꯕꯨꯗꯙꯤꯁ ꯃꯣꯡꯛꯅ ꯅꯣꯛꯃꯤꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯅꯪꯅ ꯌꯥꯝꯅ ꯐꯖꯕ ꯃꯃꯜ ꯂꯩꯕ ꯃꯨꯔꯇꯤ ꯑꯃ ꯁꯦꯝꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯃꯤ ꯃꯨꯔꯇꯤꯁꯤꯗ ꯑꯄꯤꯛꯄ ꯗꯥꯛ ꯑꯃ ꯊꯝꯕ ꯗꯥꯛꯇꯨ ꯑꯇꯣꯞꯄꯅ ꯎꯕ ꯐꯪꯗꯕ ꯑꯣꯏꯒꯗꯕꯅꯤ ꯆꯃꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯤꯔꯨꯗꯅ ꯑꯃꯨꯛꯁꯨ ꯃꯣꯡꯛꯇ ꯍꯪꯉꯤ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯣ ꯃꯔꯝ ꯀꯔꯤ ꯂꯩꯕꯅꯅꯣ
Kari maramgino sigi matungda sungsosodana maram ama leiromgani. Buddhist mongna Aniruddha hai ai nangonda kona haigani. Aniruddhna mongki haiba matungina tawi. Aniruddhna apikpa dak ama muti gi mitkada thammi. Dak to kanagumba amatana laina uba ngamoidaba mongda thammi. Aniruddhna mongki haibagi matungina punamak tawre. Buddhist mongna mutibu khungangi mayayda thamnaba hai. Aniruddhna mutidu khungangi mayayda yungsilli. Ngayhak matung Buddhist monk amadi Aniruddha mutidagi khara lapna chathoktuna khungangi mising lakpa yengi. Tapna tapna khungangi mi pumba thoraknaba haurai. Mutigi nakta chatpa pumba mutidu yengduna leirami. Adubu mutibu yenglaga haraubagi mahutta nungaitaba mongda urammi. Gumba singsi uraga Aniruddha angakpa ama poklammi. Aina tasengna phajaba muti ama semlabani. Mayamgi awaba singbu kaunaba makhoi awaba singbu kaunaba. Aduga muti sibu uraga karigi mayam nungaitaba poklibano. Asumna karamna oithokpa yai. Saraksida khungangi nupa ama chatlambadagi chap leptuna mutidu munna yenglammi. Nupa aduna ahanbada mutidubu yengba horammi. Ngayhak matung wakalda nungaitaba amaga loinana mutidagi thaidori. Makna nungaitaba uraga Buddhist monka Aniruddhkana nupadubu khami. Buddhist mongna hangi kari tawre. Nangni yamna nungaitaba maithong udliba karigino. Nupaduna hai khungangi hek mayayda yamna phajaba muti ama lei. Mutidu yamna phajai. Thamoibu sumhatpa ngamna phajai. Mutidu yengba matamda mitkham hongdana yengningba poi. Mutidubu uraga awaba pumba kauba phawi. Adubu mutidubu mitkada apikpa dak ama lei. Muti sabaduna muti sabada soiba natraga uhodaba nara. Dak asibu karamna muti sida lehoribano. Muti sibu saba miduna muti sibu sukkanna hotnana saraga. Dak macha asina aigi wakhalbu nungaitaba pokali. Mutidubu yengba khudingi dak tubu udana leiba ngamde. Dak sina muti sigi magun pumba mangalyu. Nupadubi wase taraga Aniruddhna hai dak tudi yamna pikpani ilai laina uba phanglo. Karamna uba phangibano. Nupaduna Aniruddha hai aina ihana hana muti gi mitkada tariba dak tu hana ui. Karamna apikpa dak oigani. Dak tu ilai laina kanagumba amana uroi haiba yadaba wan. Dak tudi yamna laina uba phangni hairam laga nupadu chatki. Nupadu chatkraga atopa nupa amasu mutidu yenglammi. Yamna pamna yenglambadagi maksu ngayhak leiraga maithongda nungaitaba amaga loinana mutida yenglamlaga chatkirami. Nupadu Aniruddhna khami. Adu Aniruddhna hangi nangonda kari nungaitaba lei. Mutibu yenglaga wakal nungaitana uriba karigino. Nupaduna muti amakpa leitana phajai. Sigumba muti punsida ihan hana ubani. Adubu aina munna yengluba matamda mutida karigumba ama urure. Maram asina aingonda nungaitaba ama pokankhi. Asumna ningthau amasu khunggangdagi chatlammi. Ningthauna Sawoldagi kumtharaklaga chinglemna leiriba mutidu yengi. Makna mutidu uraga hai sigumba muti aina ihan hana ubani. Sigi muti sidi mafam sida leiba matik chade. Muti sidi paisa paiba mafam anga mathau leiba mafamda leigadaba mutini. Ningthauna muti sibu saba misak adugi maramda khallaga angakpa phaurammi. Ningthauna hai muti sidi atopadagi pungtong tonganba mutini. Adu muti sigi mitkada dak macha ama taribasi muti saba aduna yenglamdre. Kayata laibak thirabano. Karigumba muti sina dak yauramdrabadi muti si aigi oiramgadagani. Si taraga Aniruddhna hai ningthau dakti yamna pikpani laina uba phangloi. Ningthauna asuk laina karamna uribano. Ningthauna hai nangna karigumba yamna phajaba posak ama urabadi posak tuda kari soiribasi hana ugani. Posak tu yamna pikpa oirabasu ugani. Mithom leithoke khallabasu posak tudagi leithokpa ngamloi. Asoibasina muti sigi phajaba pumba manganbagi maramni. Ningthawi wasi taraga Aniruddha ingak ngaklammi. Ningthau chatkhraga Aniruddha Buddhist monk ki manakta changi. Aniruddhna Buddhist monk ta hai ai gyan tadre alakpa mi pumba muti sigi phajaba pumba thadoktuna apikpa dak sidabu ui. Loirakpada makhoi nungaitana chatkhi. Kanagumba amatana muti gi atai atopa phajaba singbu yenglaga nungaiba phaude. Asumna oiriba karigino. Buddhist monk na Aniruddha hai si pumba sinangi maruoiba para amani. Monk na nokmi tawna Aniruddha hai nang naingonda wahang ama hangki. Karigi taibang siyambana misingbu nungaiba piraktibano. Awaba oina piragliba karigino. Nangdi wahang dugi paukum ngasi phonglage. Taibang siyambana aikoi punamaki nungaina leibagi siyamlaga tharakki. Adu misingna nungaiba dubu yengba ngamde. Makhoi asoiba lutabu yengduna lei. Makhoi mapung oiba nungaiba bu thiba ngamde. Makhoi leptana apik pa awaba singbu thiduna lei.
ꯅꯪꯅ ꯐꯖꯔꯕ ꯃꯃꯜ ꯂꯩꯔꯕ ꯃꯨꯔꯇꯤꯕꯨ ꯁꯦꯝꯂꯒ ꯃꯈꯣꯏꯅ ꯑꯄꯤꯛꯄ ꯗꯥꯛ ꯑꯗꯨꯗꯕꯨ ꯑꯣꯏꯕꯒꯨꯝ ꯃꯈꯣꯏꯅ ꯂꯣꯏꯔꯛꯄꯗ ꯃꯨꯔꯇꯤꯗ ꯑꯁꯣꯏꯕ ꯑꯃ ꯊꯤꯔꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕꯗꯁꯨ ꯑꯋꯥꯕ ꯊꯤꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯕꯁꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯪꯅꯔꯛꯏ꯫ ꯃꯨꯔꯇꯤꯗ ꯑꯄꯤꯛꯄ ꯗꯥꯛꯀꯨꯝꯅ ꯇꯁꯦꯡꯅ ꯑꯋꯥꯕꯗꯨꯅ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯅꯤꯔꯨꯗ ꯍꯧꯖꯤꯛꯁꯨ ꯆꯃꯝꯅꯕ ꯈꯔ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯃꯨꯔꯇꯤꯒꯤ ꯑꯇꯣꯞꯄ ꯐꯖꯕꯁꯤꯡꯕꯨ ꯎꯗꯅ ꯑꯄꯤꯛꯄ ꯗꯥꯛ ꯑꯗꯨꯗꯕꯨ ꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯨꯙꯤꯁ꯭ꯠ ꯃꯣꯡꯛꯅ ꯍꯥꯏ, ꯃꯔꯝꯗꯤ ꯃꯈꯣꯏ ꯋꯥꯈꯜ ꯇꯪꯗꯨ ꯂꯩꯇꯥꯗꯕꯅꯅꯤ꯫ ꯃꯈꯣꯏ ꯃꯁꯥꯃꯛꯇ ꯆꯔꯥꯡꯅꯕ ꯋꯥꯈꯜꯅ ꯃꯁꯥꯕꯨ ꯄꯣꯊꯥꯍꯟꯗꯦ꯫ ꯃꯈꯣꯏ ꯃꯨꯔꯇꯤꯒꯤ ꯐꯖꯕ ꯁꯔꯨꯛꯄꯨ ꯎꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯕ ꯁꯔꯨꯛ ꯎꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕꯁꯤꯡꯕꯨ ꯅꯝꯊꯗꯨꯅ ꯑꯋꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯤꯡꯉꯤ꯫ ꯃꯔꯝꯁꯤꯅ ꯃꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯅꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯡꯕꯨ ꯎꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯅ ꯈꯜꯂꯤ, ꯑꯋꯥꯕꯁꯤꯃꯛ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ, ꯁꯤꯃꯛ ꯑꯁꯦꯡꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨꯅ ꯍꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯇꯩꯁꯨ ꯑꯂꯨꯕ ꯑꯋꯥꯕꯗ ꯂꯨꯞꯊꯔꯛꯏ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯣꯟꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯋꯥꯕꯇꯕꯨ ꯊꯤꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯃꯨꯔꯇꯤꯁꯤꯗ ꯅꯨꯡꯉꯥꯏꯕꯁꯤꯡꯕꯨ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯑꯋꯥꯕꯁꯤꯡꯕꯨ ꯊꯤꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯃꯨꯔꯇꯤ ꯁꯥꯕꯗꯨꯅ ꯀꯔꯝꯅ ꯗꯥꯛꯁꯤꯕꯨ ꯁꯦꯝꯂꯝꯕꯅꯣ ꯈꯟꯕꯒꯨꯝ, ꯃꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ, ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯕꯨ ꯎꯕ ꯉꯝꯗꯦ꯫ ꯑꯅꯤꯔꯨꯗꯅ ꯕꯨꯙꯤꯁ꯭ꯠ ꯃꯣꯡꯛꯇ ꯍꯪꯉꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ? ꯃꯣꯡꯛꯅ ꯍꯥꯏ, ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯄꯨꯝꯅꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯒꯨꯟ ꯂꯩ꯫ ꯑꯁꯣꯏꯕ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕꯗ ꯅꯠꯇꯦ꯫ ꯑꯁꯣꯏꯕꯗꯤ ꯃꯥꯂꯦꯝꯁꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤꯗꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯕꯨ ꯎꯕ ꯉꯝꯗꯦ, ꯃꯈꯣꯏꯅ ꯑꯋꯥꯕꯇꯕꯨ ꯎꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡꯇꯕꯨ ꯎꯏ, ꯂꯦꯞꯄ ꯂꯩꯇꯅ ꯑꯋꯥꯕꯇꯕꯨ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯕꯨ ꯌꯦꯡꯕ ꯇꯣꯛꯂꯒ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯃꯨꯔꯇꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯕꯨ ꯌꯦꯡꯕ ꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯋꯥꯕ ꯃꯥꯡꯈꯤꯒꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯐꯪꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯐꯖꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯎꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯅꯤꯔꯨꯗꯅ ꯃꯣꯡꯛꯀꯤ ꯋꯥꯍꯩꯁꯤꯡ ꯇꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯈꯤ, ꯅꯨꯡꯉꯥꯏꯕ ꯃꯄꯥꯟꯒꯤ ꯑꯁꯣꯏꯕꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯑꯋꯥꯠꯄ ꯊꯤꯕꯅ ꯅꯠꯇꯦ, ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯍꯥꯟꯅꯗꯒꯤ ꯂꯩ꯫ ꯃꯣꯡꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯃꯈꯣꯏꯅ ꯃꯨꯔꯇꯤꯁꯤꯒꯤ ꯐꯖꯕ ꯑꯃꯗꯤ ꯀꯔꯝꯅ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯈꯟꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯃꯨꯔꯇꯤꯒꯤ ꯑꯄꯤꯛꯄ ꯑꯁꯣꯏꯕꯁꯤꯇꯕꯨ ꯌꯦꯡꯂꯕꯗꯤ ꯃꯈꯣꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯨꯔꯇꯤꯒꯤ ꯐꯖꯕꯕꯨ ꯌꯦꯡꯕ ꯑꯃꯗꯤ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯕꯗꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯤꯡꯒꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ, ꯄꯣꯊꯥꯗꯕ, ꯇꯪꯗꯨ ꯂꯩꯇꯥꯗꯕꯅꯅꯤ꯫ ꯍꯣꯏ, ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯊꯥꯛ ꯈꯔ ꯋꯥꯡꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯅ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯒꯤ ꯄꯥꯡꯒꯜꯕꯨ ꯀꯟꯈꯠꯍꯟꯕ ꯇꯥꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯋꯥꯈꯜꯕꯨ ꯏꯪꯍꯜꯂꯕꯗꯤ, ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯂꯕꯗꯤ ꯃꯈꯣꯏꯅ ꯃꯨꯔꯇꯤꯒꯤ ꯐꯖꯕꯁꯤꯡꯕꯨ ꯎꯕ ꯉꯝꯒꯅꯤ꯫ ꯋꯥꯈꯜꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯅꯨꯡꯉꯥꯏꯇꯕꯕꯨ ꯊꯤꯗꯨꯅ ꯂꯩꯔꯕꯗꯤ ꯑꯋꯥꯕꯒꯤ ꯃꯔꯝ ꯑꯣꯏ꯫ ꯁꯤꯒꯨꯝꯕ ꯃꯤ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕꯗꯒꯤ ꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯣꯡꯛꯅ ꯍꯥꯏ, ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯐꯕ ꯌꯦꯡꯕꯗꯅꯤ꯫ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯋꯥꯕꯁꯤꯡꯗꯒꯤ ꯊꯩꯗꯣꯛꯄꯅ ꯑꯋꯥꯕꯁꯤꯡꯗꯒꯤ ꯂꯥꯞꯅ ꯊꯝꯃꯤ꯫ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯀꯟꯈꯠꯍꯟꯕꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯏ꯫ ꯃꯣꯡꯛꯀꯤ ꯋꯥꯁꯤꯡ ꯇꯥꯔꯒ ꯑꯅꯤꯔꯨꯗꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯈꯤ꯫ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜ ꯑꯐꯕ ꯎꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯨꯔꯇꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯎꯕ ꯉꯝꯗꯕꯅ ꯄꯨꯟꯁꯤꯗ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯁꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯑꯋꯥꯕꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯑꯅꯤꯔꯨꯗꯅ ꯑꯅꯧꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯈꯪꯂꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯣꯡꯛꯀꯤ ꯋꯥꯍꯩꯁꯤꯡꯅ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯁꯛ ꯈꯪꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯐꯖꯕ ꯄꯨꯝꯕ ꯄꯨꯟꯁꯤꯕꯨ ꯑꯁꯣꯏꯕ ꯑꯣꯏꯅ ꯈꯟꯕꯗ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯋꯥꯔꯤꯁꯤꯗꯒꯤ ꯃꯌꯥꯝꯅ ꯄꯨꯟꯁꯤꯕꯨ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯂꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯄꯨꯟꯁꯤꯕꯨ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯄꯨꯟꯁꯤꯕꯨ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ, ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯄꯨꯔꯛꯀꯅꯤ꯫